Now, usually in the U.S. military, special forces use drones. Well, we're here for you. We love you guys, and we thank you for your service. I was in the U.S. Army, so I know what soldiers need. Okay? So we have some gifts for you. So defend your home from the Métis. Connect News Media tabiriba singbu taramna okchari handak social media platform X ta video ama share tawnakhi video asida X user na masi claim tawki madudi Christian dharma sandokpa Evangelist amana Kuki militant Singda drone piduna maitei singbu hananaba provoke tawri hairiba claim asi kaya yamna chumbage video asida uriba misak asi kanano amadi Kukisingda mahaka kari mari leine haiba video asigi matengna khangminasi X ta share tawkiba video asida uriba misak asi Christian dharma sandokpa Evangelist Daniel Stephen Courtney ni mahak retired American Army ni video asida mahakna Kukisingbu special forcing na sinaba drone ga loinana bulletproof jacket amadi langi polam sing gift tawri Courtney na Kuki militant sing da hairi nakhoyi yum sing ngak nanaba maite singbo halu video asi CEO voice koba X handle amana post tawki video asida tawriba claim asiga mari lenana social media X ta atopa post ani amasu phangki post ani asida claim asimak manana tawri US Army dagi retired Daniel Courtney Manipur da Kuki militant Singda eteki khulai sing piduna maite singbu hanana ba provoke tawri post amana Salaudin Soeb Chaudhary gini aduga atopa post amana Dhair Maheshwari gini makhoi animak journalist ni Salaudin Bangladesh ki newspaper amadi digital media organization Weekly Blitz ki journalist ni mahaki X handle da tu chungba claim kaya toba news sing detail oina pidi aduga Dhair Maheshwari su Sputnik India da journalist ni makhoi anima same video asida post tawki amadi claim asi tawki madudi Daniel Courtney Manipur da Kuki militant singbu khulai piduna maitei singi mayokta violence tawnana ba provoke tawri Salaudin Soeb Chaudhary na mahaki X posta mahaki newspaper ki quote tawduna edi madudi Daniel Stephen Courtney Bangladesh ta America ki former ambassador BNP ki leader Yunus Hassan ki maru oiba mi singi manungda amaga loinana contact lainei aduga journalist Dhair Maheshwari na edi Daniel Courtney visa rules violation ki damak Bharat gi anirak deport tawkhre अरोइबो ओइना अगस्त महाकु भारत तगी तांथोखी कोर्नी की फेसबुक पोस्ट अमदा अगस्त 2023 की अहान हफ्ता द महाकना असम की दमक फ्लाइट तोंखी अमदी वेस्ट बंगाल की इंटरनेशनल ह्यूमन राइट्स काउंसिल की जॉइंट सेक्रेटरी की मतेंग दगी नॉर्थ ईस्ट कोइन चतुना क्रिश्चियन मिशनरी की एजेंडा दा धर्म ओंथोकपगी थबक तोरमी विजिट असिगी मतमदा डेनियल स्टीफन कोर्नी ना रजिस्ट्रेशन नंबर WB70N 1889 की अंगोब मचुगी कार अमा सिनरमी कार असिगी नंबर प्लेट तगी कार असिगी ओनर की मरम द खंगमखि मदुदी वेस्ट बंगाल की अलीपुरद्वार की ललन दी पेरेट कोबा मियोय अमगी मिंगदा कार असी रजिस्टर्ड तोरमी था असिगी अतोपा पोस्ट अमदा महांगना MS कोबा मियोय अमगा लोइनना असम दा गुवाहाटी रेलवे स्टेशन की प्लेटफॉर्म नंबर 6 ता असमिया न्यू टेस्टामेंट की कॉपी अंखई यंथोकलमी डेनियल भारत रिलीजन चेंज की थबक तौरकली मसीगिसु एविडेंस अमत नतना कया अमा लेरी डेनियल की फेसबुक पेज दा अगस्त 5 2023 की वीडियो अमा फंकी वीडियो असिदा महांगना भारत सरकार अमदी बीजेपी दा मणिपुर की क्रिश्चियन कुकीसिंगदा ओटपनेबगी मराल सीब उरी मरमदी महांग मसामा क्रिश्चियन नी महांगना सेनापति दगी वीडियो असि रिपोर्ट तौखी डेनियल स्टीफन कोर्नी मणिपुर दा कुकीसिंग सपोर्ट तौई हाइबा फेसबुक लाइव वीडियो असिना एविडेंस नी डेनियल ना महाकी फेसबुक ता महाकी मथक्ता सिरिबा मराल सिंग असिबु करेमनदुना कमेंट तौबा पोस्ट सु तौखी महांगना मसिसु क्लेम तौखी मदुदी सेंटर दा पालिबा बीजेपी गवर्नमेंट ना वाफम असिदगी अकीबा फाउरी मदुदी नॉर्थ ईस्ट ता क्रिश्चियन धर्म यांग संदोकली मरम असिना मसिदगी थिंगननबा क्रिश्चियन धर्म की डेवलपमेंट संदोकपगी थबकपु हंथननबा अमदी तौहंदनबा होनरी अदुगा सोशल मीडिया X पोस्ट शेयर तौरिबा वीडियो असिदा मैतेसिंगी मायोक्ता कुकीसिंगबु प्रोवोक तौरी हाइबा मयेक सेंगना खंबा ngamli
Legal Rights Protection Forum na X ta share tawkiba post amagi matung inna US Evangelist Daniel Stephen Courtney ahanba oina India da 27 August 2009 da lakhi. Andhra Pradesh ta Pastor Guntur na mahakpu okhi. Tha kharagi matungda mahakna local Telugu nupi Anusha Kobi amaga luhonglaba matungda chahi 15 dagi Andhra Pradesh ta larakli. Mahak tourist visa ga loinana Bharat ta lakhi amadi local official singbu utchaiduna asuk yamlaba chahi kyadagi India da larakli. 2017 da Indian official singna mahakpu blacklist ta thamduna deport tawki. Madudagi Nepal da lakhi adubu mahak Nepal amadi Bharat ki marakta visa free movement gi kana balauduna toina Bharat ta lakli. Asumna Manipur gi irang gi cherak asida pawsi lakhi madudi Bangladesh ta Chatgaon gi hill area sing Bharat ta Manipur amadi atopa North East ki state sing loinana Myanmar da Rakhine state pukaktuna tonganba Christian nation ama sembagi conspiracy silli. Masi mamangda Bangladesh ki former prime minister Sheikh Hasina nasu section wahi haikre. Masida Bangladesh Bharat amadi Nepal ga loinana Myanmar yauna South Asia ge atopa lebak singda frustrated western missionary singna target tauri. Masida ayamba American Baptist Church na support tauri amadi Kuki community yauna tonganba ethnic group singbu saugatpa amadi fund pibagi dangerous oiba agenda chalairi. Fibam asida Evangelist retired army Daniel Stephen Courtney gi viral video asina chingnaningai ohelebadi maite singi mayokta Kukisingda dharma gi mingda Thoujinliba natana makhoibu violence ki damak khulai supiribra aduga Manipur da American deep state amadi dharma onanaba honariba Christian organization singna maite singbo hatnanaba Kukisingbu Thoujinliba haibasini asigumba miyoy sing asigi mathakta yachan lakpa amadi wahang pahongba tangai fade video sidang asigi di matang asoi fawbadang thagasari.